ngasi phongkiba tongan-tonganba pausisingda yaukhiba pau khara update pijari ahanbada maruiba pau Pangal Singi Lalolup Group ama oiriba PDA na pairiba khulai asisu maru chatli haiba khangjinba fai haina miyamgi mafamda phongdorakli Bangladesh ki jaildagi nanthokiba militant sing phagatpa ngamdaba phibam lusilakli illegal immigrant sing masak khangdoklaga maramda halanba haibasi BJP gi phirepni haina Amit Shah na phongdokre Aadhaar card number ga link tawba December 19 da loiragani Sauba Mina hatpa oiramle mi hatpada maru oina chenaba nupa amaga nupi amaga fare imoino gidamak sareng ahingba keji lising ani phangangadori nursing home mai chakpada tara taruk sire kuki lan nate asoba force amana makhoigi murumda leiraga Manipur thugainaba amadi maitai muthatnaba chatarakpa lani haina RK Meghenna phongdokre State asigi lairiba MLA humfu amato oina punsilaga iramdam Manipur asi amuktadi kalamu haina Ramina phongdokre February 13 mamangda lengak semhaudrabadi Jammu and Kashmir gumna Manipur dasu sahi taruk PR thamlakloi hainingai leiti haina ibom chana phongdokre Relief camp ta lairiba More amasung Churchanpur gi IDP sing hanjinbada matam changkhigani Kobru amasung Thangjing khubamda yungliba cross lauthoknaba Sajibuda lai khurumba yahannaba taksinkre Lisingani chamadadi Manipur asi hojik oiriba phibam asi oiraroi akiba phibam ama oiraklagani haina Sanjoy Ahanthemna phongdokre Hojik pausing amuk chandongna pijari Pangal Singi Lalolup Group amuk oiriba People's Defense Army Manipur na thokpa cherol amada asumna hairi Ngarang KCP PWG MC Unification na press note amada Pangal Khunai asibu drug business tawdrabadi hingba ngamdraba phurup amagum lamdam asida khunda leitaduna leiriba phurup cha singda aranba propaganda amaga loinana matam kayagi mamangdagi chatharakliba lalong amagi makhada paring naina chatharakliba saruk ama oina Chandorakliba chamjaraba mioising adudi ahanbada Yusuf Elias Zaki address Porompat Muslim anisubada Wahidur Rahman Elias Ibungo Jailer Central Jail Manipur address Kiamgai ahumsubada MD Achoba Government FO address Kiamgai Makhalekai marisubada Abbas Khan address Kiamgai Urupat mangasubada Nawaz Khan address Kiamgai Mayai Lekai taruksubada MD Tamizur Rahman address Urup Manipur Police Tare subada MD Saros address Kiamgai Mayai Legai Hairiba Mioising Asida Siriba Maral Lupna Taraina Laude Migi Sumang Sitringai Ishagi Sumang Sitpasu Khara Hainabi Thamsi Noina Kanglaipak Lamdam Asida War on Drugs ki Namada Chamjaraba Pangal Community Asigi Miyamna Yamna Amadi Lengakna Yaba Mongda Business Macha Macha Tawduna Imung Manung Puba Ngamnaba Honabada Achoba Tawdang Laujariba Mioi Kayadagi KCP Group Kuntra Mukna Puba Thangba Ngamloidaba Selgi Demand Tawjinduna Aki Akhang Kaya Piri Senfam Adu Piba Ngamdaba Mioi Singbuna Lamdam Asida Drug Business Tawduna Kunai Asibu Maru Fangna Mangnaba Honabasi Kuki Singa Lautunaba Mioi ni Kaina Hajinduna Yam Laina Sel Tanaba Honari Ngasidagi Matam Kharagi Mamangdasu Kwaktadagi Mioi Kaya Selgi Demandga Mari Lainana Mathang Faba Punba Tawduna Yamlaba Senfam Kaya Amuk Khongkatkhre Miyamgi Ihau Kalaklaga Laklaga Kukiga Samnaduna Drug Karbar Tawbagi Mingda Pauningkhol Kaya Ama Thorahalki Kwa Mana Karbar Tawjaba Mioi Kaya Busu Drug Business Tawbani Ka Hajinduna Miyamda Onthokiba Ningtam Lalhogi Mingda Miyamdagi Phongna Sagul Tawba Kudakta Lepa Achumba Khongthang Oigani KCP Group Sing Asina Kanglaipak Lamdam Asida Tawribasi Khangna Una Tuminna Maiti Isil Inaw Singna Kayam Kuina Yengduna Laikhige Haibano Ngasi Haiba Numit Asidagi PDA gi area gi operation gi manung haibadi Pangal community na khundaba khunsing manungda kanagumba lup amatana PDA gi ayaba yaudana thabak ama fawba pangthokpa yaroi drug Manghannaba gi oinadi lup asigi achetpa phirep leijai Pangal community asigi manungda lairiba drug business tawriba mioising maru phangna muthatuna manghangani haibasi lup asigi lengdraba wasakni lupki wafam asigi ona tainabada KCP na
lam henduna khong thangjilakpa thoklabadi maduda tholakpa pamdaba thodok wathok pumbagi daida PDA na pujaroi PDA na piriba pairiba khulai asisu maru chatli haibasi kaudaba phai masigi ona tainabada thabak tawrakhiba sing chap manana pakhum pirakani haibo wafamsi hana khanglamdrasu ngasidagi matam leiringaida khangjil hoba sumgani hairakli हौखिबा चाही लिसिंग अनि कुनमरी की जुलाई दगिना अगस्त फाउबगी मनुंगदा बांग्लादेश ता राजनीति की ओइबा तंग तादबा फिबम अमा मायोकनरिङै मनुंग जेल दगी नाथोकलगा चेनखिबा प्रिजनर यावना क्राइम दा चेनबा मियोय चात्रेट अमदि खुलाई कया लुट तौदुना पुखिबा सिंग अदु हौजिक फाउबा फाबा पुनबा ngamdaduna बांग्लादेश की सिक्योरिटी दा यामना चावना अकीबा अमा ओइरे बांग्लादेश की टॉप ऑफिशियल सिंगी माइकेदगी लेबाक अदुदा एक्सट्रीमिस्ट सिंगना की तुजुंग पिरंबगी थौदोकसिंग थोहल्लरोय हाइबगी थाजबसिंग पिरबसु जेलदगी नांथोकिबा अमसुंग बेल आउट कया अमा मफम खंगदना लैरी बांग्लादेश की इरांग मनुंगदा जेलदगी नांथोकलगा चेनकिबा टेररिस्ट चार्जदा कन्विक्स फंगदुना लैरकिबा तरुक यावना जेलदगी नांथोकिबा चेनखिबा प्रिजनर चात्रेट रोम अमदी लुटौखिबा नोमै तरा निपाल फागतपा ngamdri हौखिबा था निपाल रोम असिगी मनुंगदा लालौबगा मरी लैनबा चार्जदा जेलदा लैरकिबा चन्नी रोम कोर्टना बेल पीदुना थादोखरबा मतुंगदा मखोइगी मरमदा इन्फॉर्मेशन अमता फंगबा ngamdre बांग्लादेश ता हौजिक मिलिटेंट सिंगी एक्टिविटी असि मनिंग मखा तमले सीनियर गवर्नमेंट ऑफिशियल सिंग अमसुंग लॉ एनफोर्समेंट एजेंसी सिंगदगी लेबाक अदुदा लालौबा सिंग लैत्रे हाइबगी थाजबा कया पीरबसु मिलिटेंट एक्टिविटी सिंगदी हेंगलकपा असिना लेबाक अदुगी लॉ एंड ऑर्डर की फिबमदा यामना नुंगनांगनिङै ओइबा फिबम अमा हेंगलकली हाइरी असम खोंजत लैरिबा यूनियन होम मिनिस्टर अमित शाहना सेंटर द लैरिबा बीजेपी लेंगांगना लेबाक असिगी मफम खुदिंगमक्ता लैरिबा इल्लीगल इमिग्रेंट सिंग मसक खंदोक्तुना मखोइबु मसा मसागी मरमदा सोइदना हलनगनी मिटोप मसक खंदोकपा अमदी मरमदा हलनखिबा हाइबसी बीजेपी गी फिरेपनी हाइना फोंदोकरे 15 सुबा अमसुंग 13 सुबा सही सागी नियो वैष्णवभाई सेन अमसुंग सोशियो रिलीजियस रिफॉर्मर श्री मानता शंकरदेवगी पोंगनफम ओइरिबा असम की नागाव डिस्ट्रिक्ट की बोरदुआदा डेवलपमेंट प्रोजेक्ट ऑफ बादाभद्रा संगादुना यूनियन होम मिनिस्टर अमित शाहना असम की मियामदा खुसिनखरे थौरम अदुदा वांगांगलदुना यूनियन होम मिनिस्टर अमित शाहना हाई बीजेपी न लुसिंगबा असम लेंगा की चीफ मिनिस्टर हेमंत बिस्वा शर्मा असमदा लेरंबा बांग्लादेश तगी इल्लीगल इनक्रोचर सिंग तक्थोक्तुना मरैबागदा हलनखिबा अदुबु थागतबा फुंगदोक्तुना श्रीमंता शंकरदेवगी सेंगलबा पोंगनफम लमदम असिदा बांग्लादेशी इन्फिल्ट्रेटर सिंग लैहंदबा हाइबसी यामना मक फबा थबक अमरी बांग्लादेशीना लम खोपचिंदुना लेरंबा मफम असि नामघर प्रेयर हाउस अमा लिंखत्सी हाइनसु अमित शाहना फोंदोखी अमित शाहना मखा तारदुना हाई चाही लिसांग सिना कांग्रेसना इल्लीगल इमिग्रेंट सिंग असिबु योखतुना थमलंबनी मकोइना इल्लीगल माइग्रेंट एक्ट कुमजा लिसिंग चमापन मरिपु हुमदोइदा चना हंदुना इल्लीगल इन्फिल्ट्रेटर सिंग असिबु आइना याबा मोंगदा लहेलखिबनी एक असि असमदा खक चनबना एक असिना मरम ओइदुना मिटोप मियानचा सिंगी अचौबा इशू अमा ओइदुना लाखिबनी एक असिगी मतंगदा हौजिक यूनियन मिनिस्टर ओइरिबा अदुगा कुमजा लिसिंग अनि मंगादा असम की चीफ मिनिस्टर ओइरंबा सर्बानंद सोनोवालना सुप्रीम कोर्ट पेटिशन अमा फाइल तौखरब मतुंग एक असि अनकॉन्स्टिट्यूशनल ओइ हाइना एपेक्स कोर्ट असिना थंबा लैखरे मसिगी मतुंग इमिग्रेंट एक की मखादा था खरगी ममांगदगी बीजेपी ना लुसिंगबा असम गवर्नमेंट बांग्लादेश की इल्लीगल इनक्रोचर कया तक्थोक्तुना मरमदा हलनखरे हाइनसु अमित शाहना फोंदोखी पान कार्ड पाइरिबा मियोय अमना मसागी आधार कार्ड नंबर गा लिंक तौबगी मतम ngasiga थाना नोंगमा खक्ता ngasilakpaga लोइनना पान अमदी आधार लिंक तौबगी मतम हयेंग लोइरगनी कुमजा लिसिंग अनि 13 की जुलाई की तांग अमगी ममांगदा पान नंबर एलोट तौकिबा सिंगना मसागी आधार नंबर गा लिंक सुंगसोय सोयदना तौनबा मरी लेनबा अथॉरिटी ना खंगनखिबनी मसिगा लोइनना इनकम टैक्स डिपार्टमेंट की माइकेदगी पान कार्ड पाइरिबा मियोय सिंगना सुंगसोय सोयदना लाक्लिबा तांग 19 फावबदा पान अमदी आधार अनिमक लिंक तौहौनबा निंगसिंगलकली मतम असि फावबदा कनागुंबना लिंक तौहौदबा तारबदी पान कार्ड अदु मरु ओइबा सेल थुंगा मरी लेनबा अमदी टैक्स का मरी लेनबा ट्रांजैक्शन सिंगदा सिजिनबा याररोय हाइरी डिपार्टमेंट पीरिबा मतम असि
फावबगी मनुंगदा पान अमसुंग आधार अनि लिंक तौहौदबा टैक्स प्लेयर सिंगना लिंक तौबगी प्रोसेस ममांगदा लीड फ्री ओइना लुपा लिसिंग अमा थीगनी अदुम ओइनमक कुमजा लिसिंग अनि कुनमरीगी अक्टोबर गी तांग अमगी मनुंगदा मसागी आधार कार्ड नंबर सिजिनरगा पान कार्ड फंगबसिंगी ओइनदी लेट फ्री सेनफम लुपा लिसिंग अमा असी डेट लाइन गी मतम फावबा कोमथोकनी हाइरी इम्फाल वेस्ट डिस्ट्रिक्ट के मनुंग चनबा वांगोई खाइदेमदा मचा अनि लेरबि मौनहा अमा सीरगा फंगिबदु कनागुंबा खरना हाटपा ओइरमले हाइना थाजबा याबा मफमदगी फंगबा पावना हाइरी पावसिना मखाताना हाइ नुपी अदु मसाना इलकिबा फी मचा अदुना मखौरी लाखलगा हाटखिबनी हाइबगी चपचाबा खुदमसिंग पुलिस की फोरेंसिक टीमना खंगबा ngamखि मिहाटपसिंग अदुगी खोंगुल लिरकपदा वांगोई पुलिसना इहान हाना चिंगनै हाइदुना महाकी मपुरोइबा अमसुंग मनेमबोक वाहंग पाहंग चथनबा पुलिसना फाखि मखोय अनि नुमित मापननी पुलिस कस्टडी रिमांड लौथरगा लैरी मिहाट असिगी मतंगदा मखोय अनिदा वाहंग पाहंग चथबदा मिहाट अदुगी लंगला लंजिन पुथोकपा ngamdri मखोय अनिना हौजिक फावबगी ओइना मिहाट अदुदा मखोय अनि यावदे हाइना फोंदोकली नुपी अदु हाटपगी मतंगदा पुलिसना अतोपा माइकई अमदा हाइदोकलगा थीबा हुंबगी थबक चथबदा लांगनथेल लाइखोम बाजारदगी हौजिकना नोंपो कैथेल मानबी अवांग लेकाइदा लैबा मोइरांगथेम धनजित चही 19 अमसुंग यारिपोक वांगखेमदगी HH कननबला देवी एलाइस धनेश्वरी चही 94 कौबा मियोय अनि फागतखि मखोय ngasi चीफ जुडिशियल मैजिस्ट्रेट इम्फाल वेस्ट की कोर्ट पुथोकलबा मतुंगदा पुलिस कस्टडी रिमांड लौथकरे थाजबा याबा पाव असिन हाइ नौना फागलखिबा धनजित मसामकना मिहाट अदु चथगिबनी हाइना मराल याजरे नुपी अदु महांगना कौथोकलबा मतुंगदा मफम अदुबक्तदा मखोरी लाखलगा हाटपनी हाइबसु खंगबा ngamle अदुमकपु मिहाट असिगी मतंगदा पुलिसना मखोय मरी फारे हाइबदगी हेना करिगुंबा वाफम अमता फोंदोकपा लैत्रि पुलिस कस्टडी रिमांड तौरबनिना ngasi नोमनिनी असिदा अचुंबा लोइनमक पुथोकपा ngamlagani हाइना पुलिस की माइकैदगी फोंदोरकले असिगुंबा मखलकी मिहाट मिपुनगी केससिंग असि खुदकी ओइनदी अचुंबा हेक्तमक फंगबा ngamde अदुमकपु मिहाट असिना चेन्नई हाइना फारिबा मोहिक मखाकी मपुरोइबा खाइदेम नरेश्वर चही 19 अमसुंग मनेमबोक खाइदेम ओंबी इंदिरा चही 93 हौजिक फावबा मिहाट असिदा चेन्नई हाइबगी चपचाबा लिखुन अमता पुथोकपा ngamdri मखाताबा पाव ngainari मैतै इमुंग सिंगी लनथुमगी लाइरेंबिनी हाइना चेतना युमथोंग कुदिंगदा इरात थौनी पांथोकनरिबा इमा इमोइनु इरातपा नुमित हाइबदी वाक्सिंगी 12 पानबा लेबाक पोकपा नुमित डिसेंबर 18 असिगी येंगलगा इरात थौरमदा चंगदबा याद्रबा मचल अमा ओइरिबा मैतै सारेंग मणिपुरगी तंपाकी ngayok फार्म कयादा पुथोकनबा सेम साबा हौनखरे नुमित असिगी दमक मैतै सारेंग अहिंगबा केजी लिसिंग अनि हेना MS Senior Enterprises Manipur की मियामदा फंगनगदोरी इमोइनु इरात नुमित असिगी मांगोइनना नेशनल हाईवे नंबर 137A मयाई लंबी हाइनसु खंगनरिबा लंबी परिंग असिगी तोंगान तोंगानबा मरु ओइबा कैथेल मंगादा मियामदा मैतै सारेंग फंगनबा थौरांग तौरी हाइरिबा मफमसिंग अदुदी सामुरौ कैथेल स्लोप लैंड ऑयल पंप सामुरौ नावरेम वांगोई थोंखोंग लक्ष्मी बाजार मयांग इम्फाल कैथेल नचिंगबा मियामदा फंगनगदोरी हाइरी इंडोनेशिया की नॉर्थ सोलावेसी प्रोविंस की कोनुंग मनादोदा लैबा नर्सिंग होम अमा मई चाकपगी थौदोकता मियोय 13 सिरे हाइना लोकल अथॉरिटी सिंगना फोंदोरखरे भयांकार हॉस्पिटल मई चाकपदा लैखिद्रबा मियोयसिंग अदुगी मसक ममिंग खंगदोकनबा होनरी हाइना नॉर्थ सोलावेसी रीजनल पुलिस की पब्लिक रिलेशंस ऑफिसर SP हासीबुरना फोंदोखरे लोकल की मतमदा ngarang numidang pung 9:53 ताबा मतमदा नर्सिंग होम अदु मई चाखलखिबनी खुदकता फायर सर्विस की टीम थुंगलबगा लोनना numidang pung 9:30 ताबदा मपुंग फाना मई अदु मुथतपा ngamखि थौदो अदु थोक्रबा मतुंगदा पुलिस ऑफिसर सिंगना मफम अदुदा चंगसिनदुना रेस्क्यू ऑपरेशन दा मतेंग पांखि नर्सिंग होम अदु मई चाकपदा हिंगौरिबा मियोसिंग अदु मनादो सिटी रीजनल हॉस्पिटल अमसुंग परमाता बुंदा हॉस्पिटल दा पुगतुना लाइगनखि लैखिद्रबा मियोसिंग अदुना मसक ममिंग खंदोकनबगिदमक मोकदा थमखि पुलिस की फोरेंसिक टीमना थौदो अदुगी मतंगदा इन्वेस्टिगेशन चथबगा लोइनना मतौ करमना मई अदु चागलखिबनो हाइबदु चपचाना खंदोकनबा होनरी।
ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯨꯀꯤ ꯂꯥꯟꯅꯤ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯗꯤ ꯀꯨꯀꯤ ꯂꯥꯟ ꯅꯠꯇꯦ ꯑꯆꯧꯕ ꯐꯣꯔꯁ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯔꯨꯝꯗ ꯂꯩꯔꯒ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯑꯃꯗꯤ ꯃꯩꯇꯩꯕꯨ ꯃꯨꯊꯠꯅꯕ ꯆꯠꯊꯔꯛꯄ ꯂꯥꯟꯅꯤ ꯍꯥꯏꯅ UNLF ꯒꯤ ꯍꯥꯟꯅꯒꯤ ꯆꯤꯌꯔꯃꯦꯟ RK ꯃꯦꯘꯦꯅ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄ ꯅꯤꯡꯁꯤꯡ ꯊꯧꯔꯝꯒꯤ ꯃꯅꯨꯡ ꯆꯟꯅ 167 ꯁꯨꯕ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟꯒ ꯃꯔꯤ ꯂꯩꯅꯅ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀꯤ ꯃꯤꯇꯝ ꯑꯃ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯚꯥꯃꯨꯇꯤꯌꯥꯒꯤ ꯃꯅꯨꯡ ꯆꯟꯕ ꯕꯦꯔꯤꯃꯨꯔꯥꯗ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯄꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ UPF ꯑꯃꯁꯨꯡ ꯇ꯭ꯔꯤꯄꯨꯔꯥ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯊ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯒ ꯈꯨꯠꯁꯝꯅꯔꯒ ꯄꯥꯡꯊꯣꯛꯈꯤꯕ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯒꯦꯁꯠ ꯑꯣꯏꯈꯤꯕ RK ꯃꯦꯘꯦꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯂꯣꯏꯁꯤꯟꯗꯅ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯇꯔꯥꯏꯕ ꯏꯔꯥꯡ ꯑꯃ ꯅꯠꯇꯦ ꯆꯍꯤ 2002ꯒꯤ ꯄꯨꯋꯥꯔꯤ ꯍꯦꯟꯅ ꯂꯩꯔꯕ ꯃꯅꯤꯄꯨꯔꯗ ꯆꯥꯎꯅ ꯇꯦꯝꯁꯤꯟꯅꯔꯛꯄ ꯊꯧꯗꯣꯛ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯗꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯅ ꯃꯩꯇꯩꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯗꯨ ꯀꯥꯎꯗꯅ ꯂꯩꯕ ꯃꯊꯧ ꯇꯥꯏ ꯃꯩꯇꯩꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯁꯧꯒꯠꯃꯤꯟꯅꯗꯨꯅ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯁꯥꯒꯠꯄ ꯆꯪꯏ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅꯤꯗꯤ ꯍꯥꯏꯔꯒ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗꯤ ꯅꯠꯇꯕ ꯁꯤꯁꯇꯦꯝ ꯑꯁꯤꯅ ꯃꯩꯇꯩꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯆꯠꯅꯂꯣꯟ ꯑꯃꯗꯤ ꯃꯄꯥꯡꯒꯜ ꯑꯗꯨꯕꯨ ꯊꯨꯒꯥꯏꯗꯨꯅ ꯁꯣꯟꯊꯍꯜꯂꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯇꯣꯞꯁꯤꯡ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯒ ꯂꯥꯛꯂꯤꯕ ꯑꯁꯤ ꯃꯇꯝ ꯀꯨꯏꯔꯦ ꯃꯩꯇꯩꯁꯤꯡꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯂꯤꯆꯠ ꯃꯇꯤꯡ ꯁꯣꯊꯔꯛꯄ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯃꯜꯇꯤ ꯄꯥꯔꯇꯤ ꯁꯤꯁꯇꯦꯝ ꯑꯁꯤꯅ ꯏꯂꯦꯛꯁꯟ ꯃꯇꯝꯗ ꯁꯦꯟꯖꯥ ꯊꯨꯝꯖꯥꯗ ꯂꯨꯞꯍꯟꯈꯤꯕ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯇꯣꯀꯥꯏꯍꯟꯕ ꯂꯝꯆꯠ ꯀꯥꯝꯊꯔꯛꯄ ꯑꯁꯤꯅ ꯅꯍꯥꯔꯣꯜꯁꯤꯡ ꯅꯨꯄꯤꯁꯤꯡꯕꯨ ꯂꯥꯟꯅ ꯄꯨꯗꯨꯅ ꯆꯠꯂꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅꯤꯗꯤ ꯍꯥꯏꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗꯤ ꯅꯠꯇꯕꯒꯤ ꯃꯆꯠ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯁꯣꯊꯔꯛꯄꯅꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯈꯤꯕ ꯀꯌꯥ ꯑꯁꯤꯗ ꯖꯄꯥꯟ ꯀꯣꯔꯤꯌꯥ ꯑꯃꯦꯔꯤꯀꯥ ꯌꯥꯎꯅ ꯏꯟꯗꯤꯌꯥꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯃꯩꯇꯩꯁꯤꯡꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯁꯔꯨꯛ ꯌꯥꯐꯝ ꯊꯣꯛꯏ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯈꯤꯕ ꯀꯌꯥ ꯑꯁꯤ ꯂꯥꯛꯁꯤꯟꯕ ꯉꯝꯒꯅꯤ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀꯤ ꯃꯤꯇꯝ ꯍꯥꯡꯗꯣꯛꯄ ꯑꯁꯤꯗ ꯁꯨꯊꯥꯡ ꯑꯃ ꯑꯣꯏꯕꯈꯛ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯀꯟꯕ ꯄꯥꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯊꯧꯔꯝ ꯑꯁꯤꯗ ꯌꯥꯎꯕ ꯐꯪꯕꯁꯤ ꯅꯨꯡꯉꯥꯏ ꯇ꯭ꯔꯤꯄꯨꯔꯥꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯛꯂꯕ ꯃꯩꯇꯩ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯃꯃꯥ ꯂꯩꯕꯥꯛ ꯏꯄꯥ ꯏꯄꯨꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯖꯕ ꯂꯣꯏꯅꯅ ꯇ꯭ꯔꯤꯄꯨꯔꯥꯗ ꯃꯁꯛ ꯊꯣꯛꯄ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯅꯕ ꯍꯣꯠꯅꯕ ꯇꯉꯥꯏ ꯐꯗꯦ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅꯅ ꯂꯩꯔꯤꯕ ꯑꯄꯤꯛꯄ ꯐꯨꯔꯨꯞꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯩꯇꯩꯁꯤꯡꯁꯨ ꯃꯁꯛ ꯊꯣꯛꯅ ꯍꯤꯡꯕ ꯉꯝꯕ ꯆꯪꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀꯤ ꯃꯤꯇꯝꯗ ꯃꯤꯌꯥꯝꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯔꯤꯕ MLA 70 ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤ ꯑꯃꯨꯛꯇꯗꯤ ꯀꯜꯂꯝꯃꯨ ꯍꯧꯈꯤꯕꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯛꯅꯗꯨꯅ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯅꯨꯡꯁꯤꯅꯕ ꯑꯃꯁꯨꯡ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯅꯨꯄꯤ ꯁꯃꯥꯖꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯊꯣꯛꯆꯣꯝ ꯔꯃꯅꯤꯅ ꯐꯨꯝꯂꯧꯗ ꯂꯩꯕ ꯑꯣꯜ ꯐꯨꯝꯂꯧ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ 75ꯔꯛ ꯁꯨꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯍꯧꯗꯣꯛꯈꯤꯕꯒꯤ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯨꯃꯦꯟ ꯁꯣꯁꯤꯌꯦꯜ ꯔꯤꯐꯣꯔꯃꯦꯁꯟ ꯑꯦꯟड ꯗꯤꯚꯦꯂꯞꯃꯦꯟꯠ ꯁꯃꯥꯖꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯊꯣꯛꯆꯣꯝ ꯔꯃꯅꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯕꯗ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯔꯝ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ 1940ꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯤ ꯗꯤꯁꯦꯝꯕꯔ 18ꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯅ ꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯍꯧꯈꯤꯕ ꯏꯍꯧ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯄꯥꯡꯊꯣꯛꯄꯅꯤ ꯏꯪ 1940ꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯩꯔꯥꯡꯒꯣꯏꯊꯣꯡ ꯃꯈꯥ ꯃꯥꯏꯕꯝ ꯂꯩꯀꯥꯏꯗ ꯑꯥꯔꯃꯤꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯆꯝ 3 ꯐꯥꯗꯨꯅ ꯄꯨꯈꯤꯕꯗꯒꯤ ꯅꯨꯄꯤꯁꯤꯡ ꯊꯣꯔꯛꯇꯨꯅ ꯃꯤꯆꯝ 3 ꯑꯗꯨ ꯑꯥꯔꯃꯤꯒꯤ ꯃꯈꯨꯠꯇꯒꯤ ꯀꯜꯍꯧꯈꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯅ ꯃꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏꯔꯒ ꯊꯧꯅꯥ ꯐꯅ ꯑꯆꯨꯝꯕꯒꯤꯗꯃꯛ ꯂꯦꯞꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯂꯧꯔꯒ ꯉꯁꯤ ꯗꯤꯁꯦꯝꯕꯔ 18 ꯑꯁꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯍꯧꯗꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯣꯏꯅ ꯂꯧꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯂꯟ ꯊꯧꯔꯝ ꯑꯁꯤ ꯂꯦꯞꯇꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯈꯤ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯃꯥ ꯄꯣꯛꯇꯕ ꯑꯃꯗꯤ ꯃꯄꯥ ꯄꯣꯛꯇꯕ ꯑꯃꯅ ꯌꯣꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯔꯝꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯔꯤꯕ MLA 70ꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤ ꯑꯃꯨꯛꯇꯗꯤ ꯀꯜꯂꯝꯃꯨ ꯍꯥꯏꯈꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯃ ꯂꯩꯍꯟꯅꯕ ꯁꯦꯟꯇꯔꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝ ꯑꯁꯤꯗ ꯂꯩꯉꯥꯛ ꯁꯦꯝꯕ ꯌꯥꯕꯒꯤ ꯐꯤꯕꯝ ꯂꯩꯇꯕꯅ ꯁꯦꯝꯗꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯊꯪ ꯆꯍꯤ 2023ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 16ꯒꯤ ꯃꯃꯥꯡꯗ ꯂꯩꯉꯥꯛ ꯁꯦꯝꯍꯧꯗꯕ ꯇꯥꯔꯕꯗꯤ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯗ ꯆꯍꯤ 3 PR ꯊꯝꯈꯤꯕ ꯑꯗꯨꯒꯨꯝꯅ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯊꯝꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLA ꯈꯣꯡꯕꯥꯟ ꯇꯥꯕꯝ ꯏꯕꯣꯝꯆꯥꯅ ꯃꯍꯥꯛꯀꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯑꯣꯝꯕꯨꯡ ꯀꯕꯨꯏ ꯈꯨꯟꯖꯥꯎꯒꯤ ꯃꯜꯇꯤꯄꯔꯄꯁ ꯄ꯭ꯂꯦꯠꯐꯣꯔꯝ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ
Chief Minister N Biren Lucingduna Miyamgi Lengak Lady Matam Adudada Chief Minister N Biren Mafam Lokokadabani Haina Irang Kaya Hauki Chief Minister N Biren Sindokadabani Haina Irang Hauki Bakaya Aduna Haujik Amuk Assembly dissolve Toduna Nauna Mikal Pangto U Haina demand Tauri Hanagin Lairamba Miyamgi Lengak Adu Hauki Bachahi Singani Kulumdoigi Me Ahumdagi Tolaki Bakangluki Irang Adugi Warosin Purapa Ngamlaroi Khanbadagi Centerna Assembly suspended Tauraga PR Tamlakibani Adubu Madu Oidunasu Haujik Center gi Maikaidagi State Asigi Miyamgi Lengak Ama Atuba Matamda Thamnaba Honari Lengak Semba Yabagi Pibam Lairingai Matam Asida Haujik Lairiba Assembly Asi dissolve Tauraga election Taurakani Haina Paruba Yaroi Adubu Haujik Maki Oina Lengak Semba Yabagi Pibam Laitabana Matam Khara Sonthabani Pibamna Yadrabadi Supreme Court Chalabasu Panchayat election amadi ADC gi Mikhal Haujiksu Pangthoktana Lairiba Asini Chana Kanglon gi Matung ina election hekta Pangthok Tarabasu Yai Masisu Khangba Changi Adubu Haujik Oiriba Pibam Asida BJP Natana Atopa Party Amatana Lengak Semba Oithokloi Aduna Yaningdaba Lairabasu Aikoi Masel Punna Hona Minaraga Miyamgi Lengak Ama Atuba Matamda Semnaba Hona Minabana Khwaidigi Afaba Khongthang Oigani State Asida Yumthangnana Lairiba Lebak Singdagi Mitop Mian Chakaya Changlaktuna Khunda Laitat Siliba Asigi Matangda MLA Asina Makhatana Haikibada India Lengaki Maikaidagi State Asida Ain Kaina Sangsilakiba illegal immigrant sing Masak Khangdoktuna Maramda Halan Kigani Haina Mangjaunana Lauthokpa Laikrabani Miyamnasu State Asida NRC Natraga Masiga Manaba mechanism ama Sizinaduna illegal immigrant sing Masak Khangdoklaba Matungda India government Chathagadoriba census amasung delimitation gi thabak asi chathanaba demand toba kayasu lairi karigumba state asida illegal immigrant sing masak khangdoktuna maramda halan hogdaba tarabadi karigumba mitopna lengak paiduna leiraklabadi thabak sing asi pangthokbada kachin koya yauroi aikoida pendaba kaya mayoknarakani chiraba tanphom asida lengak pairibani haiduna aikoi masel singthanaduna leibagi mahuta athuba matamda lengak semnaba honaminasi haiki Kangluk ki irang asina maram oiraga lanjelakuna haujik tongan ba relief camp singda changjapam loduna lainari bachura chanpur amasung moregi IDP sing makoi gi hanagi yumda hanjin hanna bahona bada matam khara changkhigani makoi gi damak lengakna micro plan toba changi haina retire IAS RK nimaina fox na sinduna hauki ba chahi lisingani kulumdoi gi me ahumdagi state asida kangluk ani gi marakta thoglakhiba irang asi matau karamna solution Purakadagi Haibagi Pandamda Infal Hotel gi Sangai Holda Pangtukiba Nomagi Oiba Academic Discourse on Normalization in Manipur gi Thorongda resource person Oina Wangala Duna Pondokibane Resettlement of IDP Sing Haiba topic asigi matangda RK Nimaina Makatana Haikibada More Amasung Chorachanpur dagi Lanjelakliba IDP Sing Makoi gi Mayumda Hanjan Hannaba Honabada ground reality adu chapchana khangba matoktai Chorachanpur amasung More gi IDP Singna makoi gi Mayumda Hanjan Hanba Tarabadi Tampaktagi Chen Kiba Kuki Singchu amuk halaktuna khundabada apanba pidaba tai Infal East ki tongan ba khulsingdagi lanjenakiba IDP Sing amuk hanna hanagum masa-masagi khulsingda khunda laitaba haure adubu Gwaldabigi Maitei Sing hanagumna hanjinduna laibada khara wana thokani hairiba khul asi kuki khulsingna ikoi koisilaga lairiba mafam amani security pirabasu kangluk anina ungnaduna amuk hanna khunda laitanabagi damakta political oiba wari sanaba changi adubu haujik asi kuki singna Union Territory natraga separate administration pigadabani haina demand tawduna lairibani maram aduna masina lengak amasung neutral oiba kanglop sing mathau tai haiki thoram aduda Fox gi president BM Yaima Singna functional president amasung MU gi anthropology gi retired professor W Navakumar su presidium member sing oina charuk yaki Thangjing Ching amasung Koburu Khubamlenda maram chadana yungsiliba cross lokthoknaba amasung miyambu laifamlen sing asida lai khurumnabagi khudongchaba phanganbiu haina Committee on Protection and Preservation of the Historical Rights of Koburu and Thangjing Hills Range na Manipur gi Governor Ajay Kumar Bhalada memorandum piduna taksinkre committee asigi secretary Y Syam Khumana khuyek piduna Governor da Pisinkiba memorandum aduda palibo wafam singdi Thangjing Ching amasung Koburu Khubamlenda maram chadana yungsiliba cross lokthokduna sajibu thana lakpada natki chanabi matung inna miyambu laifamlen sing asida lai khurumbagi khudongchaba phangangadabani ibudo Moirang Thangjing Laikoldagi H Nilamani Ngangkha Lampak Sports Complex Phawa
ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯔꯦꯂꯤ ꯑꯃ ꯆꯠꯂꯕ ꯃꯇꯨꯡꯗ ꯒꯕꯔꯅꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨ ꯄꯤꯁꯤꯟꯗꯨꯅ ꯋꯥꯀꯠꯈꯤꯕꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯀꯌꯥꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯈꯤ ꯁꯦꯡꯂꯕ ꯂꯥꯏꯐꯝꯂꯦꯟꯗ ꯃꯤꯌꯥꯝꯕꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯐꯪꯍꯟꯕꯒꯤ ꯃꯇꯥꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯗꯨꯅ ꯋꯥꯀꯠꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯄꯥꯏꯈꯠꯂꯛꯄ ꯂꯩꯇꯦ ꯈ꯭ꯋꯥꯏꯗꯒꯤ ꯏꯀꯣꯟ ꯀꯣꯟꯕ ꯑꯣꯏꯅ ꯗꯤꯁꯦꯝꯕꯔ 13ꯇ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯈ꯭ꯔꯕꯅꯤ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯛꯄ ꯌꯥꯏ ꯁꯦꯡꯂꯕ ꯀꯧꯕꯨꯔꯨ ꯑꯃꯁꯨꯡ ꯊꯥꯡꯖꯤꯡ ꯂꯥꯏꯐꯝꯂꯦꯟꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯅ ꯀꯩꯗꯧꯉꯩꯗ ꯃꯟꯇꯤꯛꯅꯕ ꯇꯧꯔꯣꯏ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯃꯤꯌꯥꯝꯅ ꯂꯥꯏꯐꯝꯂꯦꯟꯁꯤꯡ ꯑꯁꯤꯗ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯥꯛꯈꯤꯕꯗꯨ ꯍꯟꯗꯛꯁꯨ ꯑꯊꯤꯡꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯄꯥꯡꯊꯣꯛꯄ ꯌꯥꯍꯟꯒꯗꯕꯅꯤ ꯊꯥꯡꯖꯤꯡ ꯈꯨꯕꯝꯂꯦꯟꯒꯤ ꯆꯤꯡꯗꯣꯜꯗ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯀ꯭ꯔꯣꯁ ꯌꯨꯡꯁꯤꯜꯂꯤꯕꯁꯤ ꯈꯨꯗꯛꯇ ꯂꯧꯊꯣꯛꯄꯒ ꯂꯣꯏꯅꯅ ꯁꯖꯤꯕꯨ ꯊꯥ ꯃꯅꯨꯡꯗ ꯃꯤꯌꯥꯝꯕꯨ ꯂꯥꯏꯐꯝꯂꯦꯟꯁꯤꯡ ꯑꯁꯤꯗ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯒꯗꯕꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞ ꯀꯌꯥꯅ ꯈꯨꯟꯗꯥꯔꯤꯕ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯀꯜꯆꯔꯦꯜ ꯍꯦꯔꯤꯇꯦꯖ ꯉꯥꯛꯅ ꯊꯝꯅꯕꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯅ ꯃꯁꯛ ꯊꯣꯛꯄ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯕꯂꯥꯅ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕ ꯇꯛꯁꯤꯟꯈꯤ ꯇꯥꯡꯀꯛ ꯑꯅꯤ ꯊꯣꯛꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁꯦꯟꯁꯁ 2026ꯇ ꯃꯅꯤꯄꯨꯔꯁꯨ ꯌꯥꯎꯈꯤꯕ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯒꯤ ꯈꯨꯟꯅꯥꯏꯗ ꯑꯆꯧꯕ ꯑꯋꯥꯕ ꯀꯌꯥ ꯄꯤꯔꯛꯄꯒꯤ ꯃꯊꯛꯇ ꯁꯣꯁꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯇ ꯑꯀꯤꯕ ꯐꯪꯅ ꯑꯍꯣꯡꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯁꯟꯖꯣꯏ ꯑꯍꯟꯊꯦꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯁꯤꯒꯤ ꯋꯥꯡꯉꯨ ꯁꯥꯕꯜꯗ ꯂꯩꯕ ꯃꯌꯨꯝꯗ ꯁꯦꯟꯁꯁꯀꯤ ꯃꯥꯌꯣꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯆꯤꯜꯗ꯭ꯔꯦꯟ ꯄ꯭ꯔꯣꯇꯦꯁꯀꯤ ꯊꯧꯔꯝ ꯑꯃꯗ ꯁꯟꯖꯣꯏ ꯑꯍꯟꯊꯦꯝꯅ ꯍꯥꯏ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤꯗ ꯈꯨꯟ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯗꯨ ꯑꯃꯗꯤ ꯆꯦꯜꯍꯟꯈꯤꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯃꯩꯇꯩꯅ ꯈꯨꯟꯗꯥꯔꯝꯕ ꯈꯨꯜ ꯀꯌꯥꯗ ꯆꯪꯒꯗꯧꯔꯤꯕ ꯑꯍꯥꯟꯕ ꯐꯦꯁꯀꯤ ꯍꯥꯎꯁ ꯂꯤꯁꯇꯤꯡ ꯑꯃꯗꯤ ꯚꯤꯂꯦꯖ ꯁꯔꯚꯦꯗ ꯌꯥꯎꯔꯣꯏꯗꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯩꯇꯩꯅ ꯇꯥꯔꯝꯕ ꯌꯨꯝ ꯀꯌꯥ ꯈꯨꯟ ꯀꯌꯥ ꯃꯥꯡꯈ꯭ꯔꯒꯅꯤ ꯑꯃꯗꯤ ꯑꯃꯔꯣꯝꯗꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯔꯦꯀꯒꯅꯥꯏꯖ ꯇꯧꯗ꯭ꯔꯤꯕ ꯈꯨꯜ 1,19,000 ꯍꯦꯟꯕꯅ ꯔꯦꯀꯒꯅꯥꯏꯖ ꯑꯣꯏꯔꯕ ꯈꯨꯟ ꯅꯝꯗꯨꯅ ꯑꯣꯏꯍꯟꯈ꯭ꯔꯒꯗꯕꯅꯤ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯉꯝꯈꯩ ꯂꯥꯟꯁꯤꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯏꯟꯐꯤꯜꯇ꯭ꯔꯦꯇꯔꯁꯤꯡ ꯂꯥꯈ ꯀꯌꯥꯕꯨꯅ ꯃꯤꯀꯣꯛ ꯊꯤꯕ ꯑꯁꯤꯗ ꯌꯥꯎꯁꯤꯟꯈꯤꯗꯨꯅ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯂꯣꯅ ꯌꯥꯔꯕ ꯑꯁꯦꯡꯕ ꯕꯣꯅꯦꯐꯥꯏ ꯁꯤꯇꯤꯖꯦꯟ ꯅꯝꯗꯨꯅ ꯑꯣꯏꯍꯟꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯃꯤꯄꯥꯏꯕ ꯐꯣꯡꯗꯣꯛꯈꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯁꯦꯟꯁꯁꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯕꯨ 2002ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁꯦꯟꯁꯁꯇ ꯌꯥꯝꯅ ꯃꯔꯝ ꯆꯥꯗꯕ ꯆꯍꯤ 10 ꯍꯦꯟꯒꯠꯂꯛꯄ ꯃꯤꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯑꯄꯨꯟꯕ ꯑꯣꯏꯅ ꯑꯦꯚꯔꯦꯖꯇ 38.8 ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ 4ꯗ ꯆꯥꯡꯆꯠꯇ 19% ꯑꯣꯏꯕꯗꯒꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ 3ꯒꯤ ꯁꯕ ꯗꯤꯚꯤꯖꯟ 8ꯗ ꯃꯤꯅꯤꯃꯝ ꯑꯣꯏꯅ 91% ꯑꯃꯗꯤ ꯃꯦꯛꯁꯤꯃꯝꯗ 164 ꯑꯣꯏꯈꯤꯕꯗꯨ ꯅꯦꯆꯔꯦꯜ ꯑꯣꯏꯗꯕ ꯀꯥ ꯍꯦꯟꯅ ꯃꯤꯁꯤꯡ ꯍꯦꯟꯒꯠꯈꯤꯕ ꯑꯃꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯁꯦꯟꯁꯁ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯛꯄꯅꯤ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅ NRC ꯑꯊꯨꯕꯗ ꯇꯧꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯈꯨꯟꯗꯥ ꯂꯩꯇꯥꯁꯤꯟꯗꯨꯅ ꯂꯩꯁꯤꯟꯈ꯭ꯔꯕ ꯏꯜꯂꯤꯒꯦꯜ ꯏꯟꯐꯤꯜꯇ꯭ꯔꯦꯇꯔ ꯏꯃꯤꯒ꯭ꯔꯦꯟꯠ ꯃꯌꯥꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗꯒꯤ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯃꯄꯨꯡ ꯐꯥꯅ ꯇꯛꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯒꯨꯝ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯕꯝꯗ ꯍꯟꯖꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯅꯤꯄꯨꯔꯗ ꯁꯦꯟꯁꯁ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯤꯐꯝ ꯑꯗꯨꯅ ꯑꯀꯟꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯎꯈꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯃꯆꯪ ꯑꯣꯏꯕ ꯄꯥꯎꯁꯤꯡ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤ ꯑꯍꯥꯟꯕꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯕꯐꯔ ꯖꯣꯟ ꯂꯧꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯃꯅꯤꯄꯨꯔꯗ ꯊꯣꯔꯛꯂꯤꯕ ꯆꯍꯤ 2 ꯊꯥ 9 ꯐꯥꯔꯛꯂꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯉꯝꯈꯩ ꯃꯅꯨꯡꯗꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯈꯣꯏꯅ ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯑꯣꯡ ꯀꯌా ꯆꯠꯊꯗꯨꯅ ꯆꯝꯖꯔꯕ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯀꯌꯥ ꯆꯠꯊꯗꯨꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯀꯨꯀꯤ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯕꯐꯔ ꯖꯣꯟ ꯊꯝꯖꯤꯟꯗꯨꯅ ꯊꯕꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯍꯟꯗꯗꯨꯅ ꯂꯩꯔꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯅꯤꯅ ꯈꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯆꯣꯡꯊꯣꯔꯛꯂꯤ ꯕꯐꯔ ꯖꯣꯟ ꯂꯩꯕ ꯃꯔꯝꯅ IDPꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯕꯗꯁꯨ ꯑꯆꯧꯕ ꯑꯄꯟꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯕꯐꯔ ꯖꯣꯟ ꯍꯥꯏꯕꯁꯤ ꯀꯔꯝꯕ ꯃꯐꯝꯗ ꯊꯝꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅ ꯕꯐꯔ ꯖꯣꯟ ꯊꯝꯂꯣꯏꯗꯕ ꯃꯐꯝꯗ ꯊꯝꯖꯤꯜꯂꯛꯄ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯕ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯒ ꯃꯇꯝ ꯀꯨꯏꯅ ꯌꯦꯡꯊꯤꯅꯍꯟꯗꯨꯅ ꯂꯩꯅꯕꯒꯤ ꯊꯧꯔꯥꯡ ꯑꯃ ꯆꯠꯊꯔꯕꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯄꯣꯛꯍꯜꯂꯦ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯅꯤꯄꯨꯔꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡ ꯆꯥꯎꯊꯣꯛ ꯆꯥꯎꯅ ꯂꯩꯔꯤ MLAꯁꯤꯡꯅꯁꯨ ꯃꯁꯥꯒꯤ ꯃꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯃꯅꯨꯡꯗ ꯀꯨꯀꯤꯁꯤꯡꯅ
ꯕꯐꯔ ꯖꯣꯟ ꯊꯝꯖꯤꯜꯂꯛꯄ ꯃꯇꯝꯗ ꯂꯧꯊꯣꯛꯅꯕꯒꯤ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯑꯗꯨ ꯄꯥꯏꯈꯠꯅꯕ ꯚꯥꯔꯠ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯗꯨꯅ ꯍꯣꯠꯅꯕꯁꯨ ꯉꯝꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯕꯨ ꯊꯧꯅꯥ ꯃꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯕ, ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯇ꯭ꯔꯕ ꯃꯤꯄꯥꯡꯗꯁꯤꯡꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯑꯁꯨꯝ ꯂꯩꯊꯣꯛꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯍꯩꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗꯤ ꯃꯄꯤ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯃꯁꯥꯒꯤ ꯃꯔꯝꯗꯝ ꯑꯁꯤꯗ ꯂꯝꯖꯥ ꯁꯔꯥꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯧꯖꯤꯛ ꯍꯤꯡꯗꯨꯅ ꯂꯩꯍꯟꯕꯒ ꯆꯞ ꯃꯥꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯅ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯨꯒꯨꯅꯨ ꯀꯦꯟꯗ꯭ꯔꯒꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯀꯦ ꯔꯟꯖꯤꯠꯅꯗꯤ ꯃꯍꯥꯛꯀꯤ ꯁꯨꯒꯨꯅꯨ ꯀꯦꯟꯗ꯭ꯔ ꯃꯅꯨꯡꯗꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯥꯒꯤ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯈ꯭ꯔꯕꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯣ, ꯃꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯆꯥꯎꯊꯣꯛ ꯆꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯈꯣꯜꯂꯥꯎ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯁꯦꯔꯧꯅꯆꯤꯡꯕ ꯃꯐꯝꯗꯒꯤ ꯂꯥꯟꯖꯦꯟꯅꯈꯤꯕ ꯀꯌꯥ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯗꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯕꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯦꯝ.ꯑꯦꯜ.ꯑꯦ ꯀꯦ ꯔꯟꯖꯤꯠꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤꯃꯛ ꯑꯇꯩ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅꯁꯨ ꯂꯧꯐꯝ ꯊꯣꯛꯏ꯫ ꯂꯣꯏꯅꯅ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯕꯐꯔ ꯖꯣꯟ ꯍꯥꯏꯗꯨꯅ ꯀꯨꯀꯤꯁꯤꯡꯅ ꯇꯥꯕ ꯃꯐꯝꯗ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤ ꯂꯧꯊꯣꯛꯅꯕ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯇꯛꯁꯤꯟꯐꯝ ꯊꯣꯛꯏ꯫ ꯉꯁꯤ ꯐꯥꯎꯕ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅꯁꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ, ꯑꯩꯈꯣꯏꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅꯁꯨ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯕꯐꯔ ꯖꯣꯟ ꯂꯧꯊꯣꯛꯅꯕ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯄꯥꯏꯈꯠꯂꯨ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ, ꯑꯃꯠꯇ ꯇꯛꯅꯕ ꯇꯧꯗꯅ ꯂꯩꯊꯣꯛꯂꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒ ꯆꯞ ꯃꯥꯟꯅꯔꯒ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯋꯥꯅꯕ ꯁꯤꯜꯂꯕ꯭ꯔꯥ ꯍꯥꯏꯕ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯍꯜꯂꯤ꯫ ꯆꯤꯡꯅꯕ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯕꯐꯔ ꯖꯣꯟ ꯍꯥꯏꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯊꯣꯛꯇꯨꯅ, ꯂꯣꯏꯅꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯃꯩꯇꯩꯁꯤꯡ ꯆꯠꯄ ꯌꯥꯗꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯌꯥꯍꯟꯗꯨꯅ ꯃꯅꯤꯄꯨꯔ ꯃꯅꯨꯡꯃꯛꯇꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯅꯤꯡꯇꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯍꯟꯒꯗꯕꯅꯤ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯆꯍꯤ 2ꯒ ꯊꯥ 9 ꯍꯦꯟꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯂꯩꯔꯛꯂꯕ ꯑꯥꯏ.ꯗꯤ.ꯄꯤ.ꯁꯤꯡꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯕꯒꯤ ꯊꯕꯛ ꯑꯗꯨ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯃꯊꯧ ꯇꯥꯔꯤꯕꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯍꯥꯟꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕ, ꯕꯐꯔ ꯖꯣꯟ ꯂꯧꯊꯣꯛꯄ, ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯃꯩꯇꯩꯁꯤꯡ ꯆꯠꯍꯟꯕ ꯌꯥꯕ, ꯑꯁꯤ ꯑꯣꯏꯔꯕꯗꯤ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯃꯁꯤ ꯉꯝꯅꯕꯒꯤꯗꯃꯛ ꯄꯤ.ꯑꯥꯔ ꯂꯩꯉꯥꯛ, ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕꯗ ꯉꯝꯒꯅꯤ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯕꯐꯔ ꯖꯣꯟ ꯂꯧꯊꯣꯛꯇꯅ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯏꯆꯪ ꯊꯧꯅ ꯍꯪꯗꯨꯅ ꯂꯧꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫